ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯈꯤ ꯑꯅꯤꯗꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕ ꯑꯦꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯐꯥꯎꯕ ꯅꯝꯂꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯈꯤ ꯑꯅꯤꯗꯨ ꯃꯃꯧꯒꯤ ꯑꯦꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯈꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯃꯅꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯗꯤꯅꯦ ꯆꯥꯛ ꯑꯁꯤ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯛꯏ ꯋꯥꯅꯤ꯫ ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯕꯨ ꯃꯅꯝ ꯑꯁꯤꯗ ꯆꯥꯛ ꯂꯥꯝꯕꯒ ꯐꯥꯎꯗ꯭ꯔꯕꯔꯥ ꯍꯥꯏꯕ? ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥ, ꯑꯩꯁꯨ ꯏꯟꯁꯥꯡ ꯃꯅꯝ ꯑꯁꯤ ꯇꯥꯕꯗ ꯉꯁꯥꯏꯅ ꯄꯨꯛ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂ ꯄꯣꯠꯅꯤꯗ꯫ ꯁꯈꯤꯗꯨ ꯈꯔ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯧ ꯑꯁꯤꯅꯅꯦ ꯏꯟꯁꯥꯡ ꯃꯅꯝ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤ ꯊꯥꯗꯣꯛꯂꯒ ꯆꯥꯛ ꯂꯥꯝꯍꯟꯒꯦ ꯌꯥꯎꯅ ꯂꯥꯝꯍꯜꯂꯤꯕꯅꯤ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯆꯥꯛ ꯑꯁꯤꯕꯨ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯕ꯫ ꯇꯁꯦꯡꯕꯗꯤ ꯃꯀꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯑꯅꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯃꯅꯦꯝ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤꯕꯨ ꯅꯣꯡꯃꯇ ꯑꯐ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯤꯗꯦ꯫ ꯇꯊꯤ ꯇꯊꯤꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯅ ꯐꯠꯇꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯁꯈꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯃꯧꯅ ꯃꯈꯣꯏꯗ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯆꯥꯛ ꯂꯥꯝꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥ, ꯕꯥꯖꯤ, ꯅꯃꯧꯅ ꯆꯥꯛ ꯊꯤꯖꯔꯝꯂꯕꯅꯤ꯫ ꯕꯥꯖꯤꯒꯤ ꯏꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯔꯣ꯫ ꯁꯈꯤꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ, ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯒꯤ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ꯫ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯑꯩꯈꯣꯏ ꯆꯥꯛ ꯉꯥꯏꯍꯥꯛꯇ ꯆꯥꯒꯦ, ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯅꯪꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯥꯔꯣ꯫ ꯆꯪꯈ꯭ꯔꯣ ꯆꯪꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯃꯅꯦꯝ ꯁꯈꯤꯅ ꯇꯥꯟꯁꯤꯟꯈꯤ꯫ ꯁꯈꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯤꯡꯗꯨꯝ ꯑꯃꯒꯨꯝꯅ ꯋꯥꯡꯉꯤ꯫ ꯁꯈꯤ ꯆꯥꯛ ꯈꯔꯕꯨ ꯈꯨꯠꯊꯗꯨꯅ ꯏꯟꯁꯥꯡ ꯍꯩꯖꯤꯜꯂꯒ ꯇꯣꯠꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯣꯝ ꯑꯃ ꯁꯠ ꯍꯨꯞꯄꯤ꯫ ꯁꯈꯤ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯅ ꯅꯃꯤꯠꯀꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤꯕꯗꯨꯕꯣ? ꯁꯈꯤꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯒ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇꯦ ꯍꯥꯏꯖꯤꯜꯂꯒ ꯏꯃꯧ ꯅꯨꯄꯤꯗ ꯈꯠꯅꯕ ꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯃꯧꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯕ꯫ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛꯁꯤ ꯌꯥꯝꯗꯦ, ꯑꯣꯛꯀꯗꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ꯫ ꯃꯁꯤꯗꯤꯕ ꯑꯁꯨꯛ ꯋꯥꯡꯅ ꯆꯤꯡꯗꯣꯝ ꯃꯥꯟꯕ ꯃꯈꯩ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛ ꯑꯁꯦ ꯌꯥꯝꯗꯦ ꯒꯥꯏꯅ ꯆꯥꯛꯈꯨꯝ ꯑꯃꯈꯛꯇꯁꯨ ꯍꯨꯞꯄ ꯍꯧꯕꯗ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯄꯨꯛ ꯊꯟꯒꯗꯕ ꯃꯥꯟꯗꯦꯒꯁꯨ ꯍꯥꯏꯔꯤꯅꯦꯁꯦ꯫ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛꯇꯣ ꯍꯥꯟꯅ ꯂꯣꯏꯅꯕ ꯑꯃꯨꯛꯇ ꯆꯥꯈꯣꯀꯣ꯫ ꯁꯈꯤꯗꯨ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃꯃꯨꯛ ꯍꯨꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯣꯏꯗꯦ, ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯒ ꯆꯥꯛ ꯌꯥꯝꯅ ꯈꯤꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯅ ꯃꯌꯥꯗ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯉꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯥꯗ ꯁꯥꯏꯔꯤꯕ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯏꯕ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯡꯉꯨꯀꯣ꯫ ꯁꯥꯏꯔꯒ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯈꯤꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯧꯅ ꯃꯥꯒꯤꯗꯃꯛ ꯆꯤꯡꯗꯨꯝ ꯃꯥꯟꯕ ꯃꯈꯩ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯞꯇꯨꯅ ꯆꯥꯈꯤꯕꯅ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯁꯈꯤꯗꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯆꯥꯛꯇꯣ ꯂꯦꯝꯂꯗꯣꯏꯔꯣ? ꯂꯦꯝꯂꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯞꯂꯣ꯫ ꯑꯩꯗꯤ ꯆꯥꯛ ꯂꯦꯝꯍꯟꯕꯁꯦ ꯄꯥꯝꯃꯨꯏ, ꯑꯩ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ꯫ ꯁꯈꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯈꯝꯗ ꯁꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯆꯥꯛ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯦ꯫ ꯆꯥꯎꯊꯣꯏ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯛ ꯌꯥꯝꯕ ꯆꯥꯛ ꯑꯗꯨ
ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯈꯨꯆꯥꯁꯤꯗꯤ ꯀꯤꯕ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯏ ꯁꯈꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯄꯥ ꯑꯩꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯥꯛ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯉꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯅꯨꯄꯥ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯁꯨ ꯆꯥꯛꯇꯣ ꯁꯠ ꯍꯥꯞꯂꯛꯎ ꯁꯦ ꯆꯠꯁꯤꯜꯂꯨ ꯑꯃꯠꯇ ꯂꯦꯝꯍꯟꯒꯅꯨꯀꯣ ꯑꯩꯗꯤ ꯍꯧꯒꯠꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯞꯂꯛꯈꯤꯕ ꯆꯥꯛ ꯑꯗꯨ ꯑꯃꯠꯇ ꯂꯦꯝꯍꯟꯗꯅ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯁꯈꯤꯅ ꯃꯃꯧ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯤ ꯍꯥꯏ ꯃꯧꯋꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯔꯣ ꯆꯥꯛꯈꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯎ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯏꯃꯥꯒ ꯕꯥꯖꯤꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯗꯤ ꯏꯃꯥꯁꯨ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯅꯃꯧ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯖꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯈꯩ ꯁꯠ ꯑꯣꯟꯈꯠꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯨꯔꯤꯕꯅꯣ ꯏꯅꯦ ꯃꯁꯤꯅ ꯀꯧꯔꯦ ꯍꯥꯏꯗꯅ ꯁꯠ ꯂꯥꯛꯄꯒꯤ ꯋꯥꯁꯨ ꯇꯧꯗꯦ ꯅꯪ ꯑꯃꯀꯣ ꯏꯃꯣꯠ ꯃꯣꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯁꯣꯏꯔꯣꯏꯍꯦ ꯅꯪ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯁꯥꯎꯔꯨꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥꯅ ꯀꯧꯕ ꯍꯦꯛ ꯇꯥꯕꯒꯅꯤ ꯅꯃꯧꯅ ꯂꯥꯛꯆꯔꯤꯕꯁꯦ ꯍꯥꯏ ꯌꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯕ ꯏꯟꯁꯥꯡꯁꯦ ꯁꯦꯜ ꯇꯤꯡꯅ ꯂꯩꯔꯒ ꯊꯣꯡꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯔꯣ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯃꯥꯅ ꯊꯣꯡꯖꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯀꯔꯤ ꯁꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯏꯃꯥ ꯅꯃꯧꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯆꯥꯕ ꯏꯌꯥ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯌꯥꯝꯅ ꯍꯥꯎꯇꯕ꯭ꯔꯣ ꯁꯈꯤ ꯁꯨꯛꯇꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯎꯇꯦ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯤꯌꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯒꯅꯨ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯦ ꯑꯌꯤꯡꯕꯤꯗꯨ ꯏꯆꯝ ꯆꯝꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯪꯖꯩ ꯑꯗꯣ ꯏꯃꯥ ꯅꯃꯧꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯆꯥꯛꯇꯤ ꯑꯃꯠꯇ ꯂꯦꯝꯂꯝꯗꯦꯅ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯈꯤ ꯈꯔ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯝꯅꯕ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯥꯏ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕꯗꯤ ꯆꯥꯛ ꯂꯣꯏꯅ ꯆꯥꯕ ꯌꯥꯗꯦꯒ ꯍꯥꯏꯕ꯭ꯔꯣ ꯂꯦꯝꯂꯒ ꯃꯥꯡꯍꯟꯗꯧ ꯁꯔꯨꯛꯇꯤ ꯈꯟꯗꯨꯅꯅꯦ ꯆꯥꯅꯤꯡꯗ ꯂꯣꯏꯅꯃꯛ ꯆꯥꯔꯤꯕꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯃꯅꯦꯝ ꯁꯈꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤꯗꯨ ꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯈꯔ ꯇꯪꯗꯨꯅ ꯌꯦꯡꯉꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯤꯕ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯍꯥꯎꯇꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯝꯕ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯆꯥꯈꯤꯕꯒꯤ ꯆꯒꯨꯝ ꯐꯥꯎꯕ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯈꯩ ꯈꯤꯂꯝꯂꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯛꯇꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯁꯈꯤꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯥꯏ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯒ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯤꯕꯅꯣ ꯆꯥꯛꯈꯨꯝꯗ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯂꯩꯃꯤꯟꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯆꯥꯕ ꯆꯥꯗꯕꯒꯁꯨ ꯄꯥꯅꯖꯕ ꯁꯥꯔꯤꯌꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯃꯧꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯋꯥꯅꯦ ꯍꯣꯏ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯔꯒꯅꯦ ꯆꯥꯛꯇꯤ ꯑꯃꯠꯇ ꯂꯦꯝꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯌꯦ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯅ ꯌꯨꯝ ꯃꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤನ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯅꯕ ꯌꯥꯕ꯭ꯔꯅꯦꯗꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯀꯥꯟꯗ ꯃꯉꯛ ꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅꯅꯦ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥꯒꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯑꯃꯨꯛ ꯊꯦꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯃꯃꯥ ꯌꯥꯔꯤ ꯇꯣꯛ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯅꯤꯡꯂꯒ ꯇꯥꯁꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯑꯁꯤꯗ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯉꯁꯥꯏꯗꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯩ ꯑꯌꯤꯡꯕꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯑꯌꯤꯡꯕꯤ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯈꯨꯠꯆꯥ ꯍꯥꯝꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯂꯒꯦ ꯍꯣꯏ ꯊꯥꯡꯗꯣꯛꯂꯝ ꯑꯩꯁꯨ ꯆꯪꯂꯛꯂꯒꯦ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤ ꯄꯨꯡꯂꯣꯟꯁꯨ ꯆꯞ ꯆꯥꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ
ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯤꯅ ꯆꯠꯆꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯖꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯑꯏꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯏꯪꯕꯤ, ꯅꯪꯁꯨ ꯆꯥꯛꯇꯣ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯍꯧꯔꯁꯤ꯫ ꯅꯨꯄꯥ, ꯅꯪ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯌꯥꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤꯗꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯃꯃꯧꯒ ꯃꯥꯒꯗ ꯂꯩ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯁꯈꯤꯗꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯤꯗꯨꯅ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯔꯥꯜ ꯍꯦꯛꯇ ꯄꯤꯁꯤꯜꯂꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯡꯗ ꯃꯃꯧꯅ ꯏꯔꯨꯖꯔꯝꯕꯒꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯤꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯏꯔꯨꯖꯔꯝꯕꯒꯤ ꯑꯆꯣꯠꯄꯁꯤꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯇꯨꯁꯤꯟꯕ ꯁꯥꯔꯒꯦ, ꯑꯗꯨꯒ ꯍꯦꯛꯇ ꯅꯥꯁꯤꯟꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯈꯤꯗꯨ ꯃꯃꯧꯅ ꯂꯨꯖꯔꯝꯕꯒꯤ ꯑꯆꯣꯠꯄ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯈꯤꯗꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯤ, ꯍꯣꯏ ꯃꯥ, ꯑꯩ ꯁꯤꯔꯦ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩ ꯃꯕꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ, ꯑꯩ ꯇꯨꯁꯤꯜꯂꯦ! ꯑꯌꯣ! ꯁꯈꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯏꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯕꯨ ꯍꯨꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯏꯪꯕꯤꯅ ꯃꯅꯦꯝ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯑꯗꯨꯗ ꯃꯅꯦꯝ ꯁꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯃꯧꯍꯤ ꯆꯥꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ! ꯅꯪꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯩꯗꯣꯛꯂꯒ ꯊꯅꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯏꯪꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯁꯤꯗ ꯏꯁꯤꯡ ꯇꯥꯔꯤꯕꯁꯤꯗꯤ ꯅꯃꯧꯅ ꯏꯔꯨꯖꯔꯝꯕꯒꯤꯅꯤ, ꯊꯑꯣꯏꯅ ꯍꯩꯗꯣꯛꯂꯝꯕ ꯅꯠꯇꯦ ꯏꯃꯥ꯫ ꯍꯥꯏ ꯃꯧꯆꯤꯟ ꯊꯤꯕꯤ, ꯃꯅꯦꯝ ꯍꯥꯠꯀꯦ ꯇꯧꯕꯤ! ꯆꯥꯎꯊꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯨꯒꯠꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯁꯈꯤꯗꯨ ꯅꯥꯕ ꯁꯥꯁꯤꯟꯅꯔꯤ꯫ ꯑꯌꯣ! ꯃꯄꯥ, ꯑꯩꯒꯤ ꯀꯣꯛꯁꯦ ꯇꯦꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ, ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯩꯕ! ꯑꯩꯕꯨ ꯆꯠꯄꯒ ꯉꯝꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ ꯃꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩ ꯆꯧꯒꯦ, ꯅꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯁꯈꯤꯕꯨ ꯁꯧꯗꯨꯅ ꯆꯠꯄ ꯍꯧꯋꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯆꯠꯄ ꯉꯝꯗꯕ ꯁꯥꯁꯤꯟꯅꯔꯛꯏ꯫ ꯑꯌꯣ ꯏꯃꯥ, ꯑꯌꯣ! ꯈꯣꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯃꯄꯥ, ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯃꯧ, ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝ ꯑꯁꯤꯗ ꯅꯃꯥꯁꯤ ꯅꯪꯅ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯕꯥꯖꯤꯌꯥ, ꯑꯩꯅ ꯏꯃꯥꯕꯨ ꯀꯔꯤꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯥꯏ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔ ꯆꯠꯂꯨ꯫ ꯃꯀꯨꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯑꯏꯪꯕꯤ ꯀꯞꯂꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯃꯧꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯁꯈꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯅ ꯁꯧꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯣ! ꯃꯄꯥ, ꯑꯩꯒꯤ ꯈꯣꯡꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯈꯤꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯍꯥꯏ ꯃꯃꯥ, ꯅꯪꯒꯤ ꯈꯣꯡꯁꯤ ꯌꯦꯡꯍꯟꯅꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯤꯔꯣ? ꯃꯄꯨꯔꯣꯏꯕꯅ ꯑꯃꯥꯏꯕ ꯀꯧꯔꯨꯁꯤꯔꯣ ꯍꯥꯏꯕꯗꯨꯗ ꯁꯈꯤꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯄꯥ, ꯑꯃꯥꯏꯕꯗꯨ ꯀꯧꯔꯨꯔꯅꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ, ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯖꯈꯤꯅꯤꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯄꯥꯒ ꯃꯃꯥꯒ ꯑꯅꯤꯅ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯑꯏꯪꯕꯤꯗꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯅꯨꯄꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯑꯏꯪꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯆꯦꯠꯅ ꯀꯣꯟꯖꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯅꯨꯄꯤ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯤ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ, ꯁꯤ ꯀꯞꯄ ꯑꯩꯅ ꯏꯔꯨꯖꯔꯝꯕꯒꯤ ꯏꯁꯤꯡ ꯆꯣꯠꯄ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯅ ꯆꯪꯁꯤꯜꯂꯒ ꯇꯨꯁꯤꯟꯖꯔꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏꯕ꯫ ꯑꯗꯨꯒ ꯕꯥꯖꯤꯅꯁꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯃꯃꯥꯅ ꯃꯃꯧꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯃꯥꯗ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯇꯞꯅ ꯑꯏꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯀꯞꯄ ꯇꯣꯛꯂꯣ,
ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯖꯤ ꯅꯆꯥꯁꯨ ꯉꯍꯥꯟ ꯃꯈꯩꯗꯤ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯈꯪꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥꯒ ꯅꯃꯧꯒꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯔꯣ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯖꯗ꯭ꯔꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥꯗ ꯍꯪꯒꯠꯅ ꯋꯥꯒ ꯉꯥꯡꯕ ꯉꯝꯂꯦꯅꯤ ꯁꯦ ꯎꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯄꯥ ꯆꯥꯎꯊꯣꯏꯅꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥꯁꯤꯕꯨ ꯍꯥꯠꯀꯗꯧꯕꯗꯒꯤ ꯅꯃꯥꯁꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯗꯦꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯋꯥ ꯂꯧꯔꯒ ꯅꯃꯥꯅ ꯄꯥꯏꯈꯣꯏꯗ ꯍꯪꯒꯠꯅ ꯋꯥꯒꯁꯨ ꯉꯥꯡꯂꯤꯕꯅꯤꯅꯦꯀꯣ ꯍꯣꯏ ꯇꯪꯈꯥꯏꯁꯤꯕꯧ ꯃꯄꯥ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ ꯕꯖꯦ ꯅꯆꯥꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤꯕꯨ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯇꯪꯈꯥꯏ ꯁꯤꯕ ꯑꯣꯏꯔꯕꯗꯤ ꯕꯥꯖꯤꯗꯤ ꯇꯪꯈꯥꯏꯗ ꯅꯠꯇꯦꯅꯦ ꯃꯄꯨꯝꯅꯦ ꯁꯤꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯊꯣꯏ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯃꯛꯅ ꯑꯩꯕꯨ ꯃꯄꯨꯝ ꯁꯤꯕ ꯍꯥꯏꯕ ꯑꯗꯨꯛ ꯃꯆꯣꯛ ꯃꯄꯛ ꯅꯥꯏꯗꯕ ꯃꯆꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯃꯄꯥꯅ ꯐꯨꯔꯤꯕꯗꯨ ꯃꯈꯨꯠ ꯀꯔꯤꯁꯨ ꯍꯜꯂꯝꯗꯦ ꯑꯗꯨꯃꯛ ꯐꯨꯍꯜꯂꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯀꯞꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯃꯀꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯐꯨꯔꯤꯕꯗꯨ ꯈꯥꯝꯖꯩ ꯕꯥꯖꯤ ꯏꯆꯥ ꯅꯨꯄꯥꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯣꯛꯄꯤꯌꯨ ꯑꯌꯤꯡꯕꯤ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯥ ꯕꯥꯖꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯤꯕ ꯇꯥꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯩ ꯃꯧꯌꯨꯝ ꯒꯥꯏꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯖꯅꯤꯡꯗ꯭ꯔꯦ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯕꯗꯨ ꯋꯥꯔꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯄꯨ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯏ ꯊꯣꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯄꯤꯔꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯐꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯈꯜꯂꯒ ꯑꯗꯨꯃꯛ ꯄꯥꯝꯗꯅ ꯂꯩꯃꯤꯟꯅꯕꯗ ꯇꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯣꯝꯄꯣꯛꯇꯨ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯍꯌꯦꯡꯗꯤ ꯑꯩ ꯍꯞꯇꯥ ꯑꯃꯒꯤ ꯑꯣꯏꯅ ꯂꯪꯐꯩꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯕꯨ ꯅꯄꯥꯝꯗ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯂꯒꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯌꯤꯡꯕꯤꯗꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯑꯩꯁꯦ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯅꯪꯒꯤ ꯂꯪꯐꯩꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯁꯪꯗꯨꯅ ꯅꯪꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗꯣ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯂꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯥꯒꯤ ꯂꯪꯐꯩꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯈꯤ ꯃꯆꯥꯅꯨꯄꯥꯅ ꯂꯪꯐꯩꯗ ꯆꯠꯈꯤꯕꯗꯨꯗ ꯁꯈꯤ ꯃꯥꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯉꯩ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯞꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯒ ꯑꯌꯤꯡꯕꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯌꯤꯡꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯝꯂꯣꯝꯗꯒꯤ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ माꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯄꯥꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯨꯝꯒꯤ ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯤ ꯄꯥꯕꯒꯤ ꯑꯅꯥꯕꯗꯣ ꯍꯪꯕ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯂꯛꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯜꯂꯛꯂꯒꯦ ꯁꯈꯤꯁꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯠꯂꯨ ꯅꯄꯥꯝꯗ ꯆꯠꯊꯣꯛꯇꯅ ꯆꯠꯄꯅꯤ ꯀꯔꯤꯒꯤ ꯅꯣꯡꯃꯈꯛ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯧꯅ ꯂꯩꯅꯤꯡꯉꯤꯈꯩ ꯍꯦꯛ ꯂꯩꯊꯣꯔꯛꯎ ꯏꯃꯧꯁꯤꯗꯤ ꯑꯌꯤꯡꯕꯤꯗꯨ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯄꯥ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯕꯗꯨꯗ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯥꯕꯨꯡꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯄꯥꯕꯒꯤ ꯍꯛꯆꯥꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯩ ꯑꯗꯨꯒ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯄꯥꯕ ꯏꯄꯥꯒꯤ ꯑꯌꯤꯡꯕꯤ ꯅꯅꯦꯝꯒ ꯅꯀꯨꯒꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯅꯃꯥꯒ ꯑꯩꯒꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ
ꯋꯥ ꯈꯔ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯛꯆꯥꯡ ꯑꯃꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯏꯆꯥꯕꯨ ꯏꯄꯥꯅ ꯀꯧꯕꯅꯤ ꯑꯌꯤꯡꯕꯤ ꯅꯍꯥꯟ ꯃꯈꯩ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯃꯥꯕꯨ ꯑꯠꯄꯤ ꯅꯩꯕꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯒ ꯃꯃꯥꯒ ꯑꯅꯤꯁꯨ ꯈꯪꯂꯝꯂꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯗꯨꯗ ꯃꯃꯥ ꯊꯥꯕꯂꯩꯁꯨ ꯀꯞꯂꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯊꯥꯕꯂꯩꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨꯁꯦ ꯇꯣꯛꯂꯨ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯀꯞꯄꯁꯤ ꯇꯧꯍꯩꯗꯦ ꯏꯆꯥꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯥꯕꯒ ꯏꯃꯥꯒ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯨꯁꯣꯟ ꯃꯟꯁꯣꯟꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯃꯃꯥ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯍꯥꯏꯖꯔꯕꯁꯨ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ ꯊꯝꯕꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯁꯨ ꯑꯃꯨꯛ ꯀꯞꯁꯤꯜꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯃꯊ꯭ꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯀꯞꯀꯅꯨꯅꯦ ꯏꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤꯕꯁꯤ ꯀꯞꯅꯅꯕ ꯀꯧꯕ ꯅꯠꯇꯦꯅꯦ ꯋꯥ ꯈꯟꯅꯅꯕ ꯀꯧꯕꯅꯤꯅꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯂꯩꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯤ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯨꯒ ꯅꯅꯦꯝꯒ ꯑꯅꯤꯗꯨ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯗꯨꯅꯁꯨ ꯆꯨꯝꯊꯣꯛꯄꯗꯤ ꯈꯛ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯂꯒ ꯑꯃꯨꯛ ꯆꯨꯝꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯇꯨ ꯄꯥꯏꯔꯒ ꯅꯝꯊꯒꯗꯕꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯕꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤꯁꯨ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗꯨ ꯑꯇꯩ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯃꯄꯥꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯅꯦꯝ ꯁꯈꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯈꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯥꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯅꯦꯝꯅ ꯍꯪꯂꯤꯕꯗꯨ ꯑꯌꯤꯡꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯍꯥꯏ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯋꯥ ꯍꯪꯂꯤꯕꯁꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤꯒꯦ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯄꯥꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯕꯗꯨꯗ ꯅꯃꯥꯒ ꯅꯄꯥꯒꯅ ꯀꯔꯤ ꯐꯠꯇꯕ ꯏꯟꯁꯤꯜꯂꯛꯂꯦ ꯅꯄꯥ ꯅꯃꯥ ꯄꯜꯂꯛꯄꯗꯨꯗ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯄꯟꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯅꯤꯡꯉꯤ ꯂꯦꯛꯀꯅꯤ ꯂꯦꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯁꯈꯤꯗꯨ ꯁꯥꯎꯅ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯂꯤ ꯍꯩ ꯃꯧꯆꯤꯟꯒꯟꯕꯤ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤꯗꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯑꯥꯅ ꯌꯨꯝꯗ ꯇꯧ ꯑꯩꯒꯤ ꯁꯤꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯆꯥꯎꯊꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯆꯥꯎꯊꯣꯏ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯂꯨꯔꯤꯕꯗꯨ ꯅꯅꯦꯝꯗ ꯑꯗꯨꯝꯅ ꯍꯪꯒꯠꯅ ꯅꯆꯤꯜ ꯈꯨꯝꯕ ꯉꯝꯅꯕ ꯅꯃꯥꯒ ꯅꯄꯥꯒ ꯑꯗꯨꯗ ꯄꯔꯥ ꯇꯥꯛꯍꯜꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯁꯦꯡꯕꯁꯨ ꯑꯌꯤꯡꯕꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯅꯦꯝꯅ ꯉꯥꯡꯕ ꯋꯥꯗ ꯈꯨꯝꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯅ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯗꯨ ꯊꯨꯗꯦꯛꯄ ꯌꯥꯅꯕ ꯃꯆꯥꯅꯨꯄꯤꯗ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯁꯨꯝ ꯇꯥꯒꯦ ꯍꯥꯏꯗꯨꯅ తాꯕꯅꯤ ꯑꯗꯨꯕꯨ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯣꯟꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯒꯤꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯉꯥꯡꯂꯛꯂꯕꯅꯤꯅ ꯏꯃꯧꯗꯤ ꯇꯥꯕꯒ ꯉꯝꯂꯝꯂꯔꯣꯏ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯕꯨ ꯑꯗꯨꯛ ꯇꯥꯊꯤꯔꯤꯕ ꯑꯗꯨꯕꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯃꯅꯦ ꯃꯀꯨꯅ ꯆꯩ ꯉꯥꯡꯕꯗ ꯍꯪꯒꯠꯇꯅ ꯃꯆꯤꯜ ꯑꯁꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯋꯥꯅꯤ ꯈꯨꯝꯂꯤꯕ ꯅꯆꯤꯜꯗꯨꯗ ꯈꯨꯠꯇꯨꯝ ꯑꯁꯤꯅ ꯍꯦꯛ ꯁꯨꯖꯤꯜꯂꯕꯗꯤ ꯏꯅ ꯑꯣꯔꯣ ꯆꯦꯟꯊꯔꯛꯀꯅꯤꯗꯣ ꯏꯁ ꯏꯃꯥꯅ ꯑꯩꯒꯤ ꯆꯤꯟ ꯊꯨꯒꯥꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏꯒ ꯊꯦꯛꯂꯒ ꯂꯩꯒꯗꯧꯕ ꯁꯤ ꯃꯉꯥꯏꯔꯦꯅꯦ ꯁꯈꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯗꯧ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯝꯃꯤ ꯃꯁꯤꯕꯨ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯁꯣꯡꯒꯁꯦ ꯐꯟꯒꯠꯇꯅ ꯇꯧꯈ꯭ꯔꯤꯅꯤꯁꯦ ꯃꯄꯥ ꯃꯃꯥ ꯑꯗꯨꯅ ꯑꯐꯕ ꯋꯥꯗꯤꯅꯦ ꯑꯃꯠꯇ ꯍꯥꯏꯔꯛꯂꯝꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯏꯟꯁꯤꯜꯂꯛꯂꯝꯒꯗꯧꯔꯤꯕꯁꯤ ꯁꯈꯤꯒꯤ ꯋꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯁꯨ ꯑꯁꯨꯝꯅ ꯋꯥ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯃꯥꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯁꯛꯇꯥꯗꯨꯅꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯗ ꯀꯔꯤ ꯑꯐꯕ ꯋꯥ ꯍꯥꯏꯔꯛꯂꯝꯒꯅꯤ ꯍꯥꯏꯕꯒꯤꯅꯦ ꯐꯠꯇꯕ ꯍꯨ ꯉꯥꯛꯇꯅꯤ ꯀꯝꯁꯤꯜꯂꯛꯂꯝꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯅꯈꯣꯏꯒꯨꯝꯅ ꯃꯆꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯉꯥꯡꯒꯅꯤ ꯈꯪꯗꯕ ꯃꯤꯁꯛ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯅ ꯃꯆꯥꯕꯨ ꯁꯥ ꯁꯟꯅ ꯐꯨꯕꯗꯧꯅ ꯐꯨꯕ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯇꯧꯔꯛꯇꯦ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗꯨꯗꯤ ꯃꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯂꯤ ꯍꯣꯏ ꯑꯩꯅ ꯏꯆꯥꯗ ꯐꯨꯔꯤꯕꯗꯨꯗꯤ ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ ꯑꯩꯅ ꯏꯆꯥꯗ ꯐꯨꯕꯗ
ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯏꯆꯥꯅꯤ ꯐꯨꯅꯤꯡꯉꯤꯈꯩ ꯐꯨꯅꯤ ꯉꯥꯡꯅꯤꯡꯂꯤꯈꯩ ꯉꯥꯡꯅꯤ ꯃꯗꯨ ꯑꯩꯒꯤ ꯍꯛꯅꯤ ꯕꯥꯖꯤꯒꯤ ꯃꯥꯒꯅ ꯇꯧꯔꯤꯕ ꯐꯠꯇꯕꯗꯣ ꯅꯆꯥꯅꯨꯄꯥꯁꯨ ꯇꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯕꯗꯨꯕꯨ ꯏꯆꯥ ꯋꯥꯔꯛꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯕꯥꯖꯤꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯕꯥꯖꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯛꯄꯒꯤ ꯍꯛ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯃꯅꯦꯝ ꯁꯈꯤꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯤ ꯍꯥꯏ ꯃꯧꯆꯤꯡꯒꯟꯕꯤ ꯏꯆꯥꯗ ꯐꯨꯖꯕꯅꯤ ꯏꯆꯥꯕꯨ ꯋꯥꯔꯛꯆꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯩꯁꯨ ꯂꯩꯇꯦ ꯑꯌꯤꯡꯕꯤ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯥꯍꯥ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯏꯊꯧ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯊꯤꯅ ꯐꯨꯕ ꯆꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯍꯥꯏ ꯃꯧꯆꯤꯡꯒꯟꯕꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯧ ꯌꯨꯝꯒꯥꯏꯕꯤꯁꯤꯗꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯅꯦꯝ ꯑꯣꯏꯔꯕꯁꯨꯅꯦ ꯈꯨꯠ ꯊꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯁꯈꯤꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯁꯥꯎꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯧꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯝꯗꯧꯔꯤ ꯈꯪꯕ꯭ꯔꯗꯣ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯅꯪꯒꯨꯝꯕꯅꯁꯨ ꯁꯈꯤ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯃꯥ ꯑꯃꯨꯛ ꯊꯥꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯑꯃꯨꯛꯀ ꯍꯟꯗꯨꯅ ꯊꯥꯖꯤꯜꯂꯨꯅꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯈꯤꯁꯨ ꯃꯃꯧꯗ ꯑꯃꯨꯛꯀ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯒ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞꯐꯩ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯊꯥꯔꯛꯄꯗꯨꯗ ꯁꯈꯤꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯏ ꯍꯣꯏ ꯃꯥꯏ ꯁꯤꯔꯦ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯑꯁꯨꯛ ꯀꯟꯅ ꯊꯥꯔꯛꯂꯤꯕ ꯁꯤꯕꯣ ꯃꯤꯠꯀꯁꯦ ꯊꯟꯗꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯥꯒꯤ ꯈꯖꯥꯏ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯪꯖꯩ ꯃꯃꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯈꯤꯕꯗꯨꯗ ꯃꯀꯨ ꯆꯥꯎꯊꯣꯏꯗꯨ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯧꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯀꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯃꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯕꯨꯁꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯒ ꯉꯁꯤꯗꯤ ꯃꯀꯨꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯃꯀꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯖꯤꯌꯥ ꯅꯃꯧ ꯉꯁꯤꯗꯤ ꯕꯥꯖꯤꯗ ꯊꯧꯒꯂꯣꯟ ꯈꯔ ꯀꯥꯏꯖꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯀꯨ ꯆꯥꯎꯊꯣꯏꯕꯨꯁꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯉꯍꯥꯟ ꯃꯈꯩ ꯈꯪꯖꯤꯜꯂꯝꯕ ꯑꯌꯤꯡꯕꯤꯒꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨ ꯐꯨꯗꯣꯛꯂꯒ ꯃꯀꯨꯕꯨ ꯐꯖꯅ ꯐꯨꯊꯔꯛꯏ ꯆꯥꯎꯊꯣꯏꯗꯨ ꯃꯃꯧꯅ ꯐꯨꯊꯕꯗꯨꯗ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯍꯩ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯅ ꯂꯥꯎꯅꯍꯦ ꯅꯪꯕꯣ ꯅꯃꯧꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯃꯃꯧꯅ ꯃꯄꯨꯔꯣꯏꯕ ꯐꯨꯔꯤꯕꯗꯨꯕꯨ ꯈꯥꯝꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯈꯥꯝꯕꯗꯤ ꯉꯝꯂꯝꯗꯦ ꯁꯈꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯍꯤꯡꯆꯥꯕꯤ ꯅꯀꯨꯗꯨ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯀꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯝꯂꯤ ꯁꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯤ ꯍꯣ ꯂꯩꯀꯥꯏ ꯃꯃꯧꯅ ꯃꯀꯨꯕꯨ ꯍꯥꯠꯀꯗꯧꯔꯦ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯌꯤꯡꯕꯤ ꯃꯀꯨꯕꯣꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯅꯦꯝꯕꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯁꯈꯤꯗꯨ ꯀꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯐꯣꯏꯕ ꯍꯧꯏ ꯁꯈꯤꯗꯨ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯍꯩꯃꯧ ꯏꯅꯦꯝꯒꯤ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯁꯝꯁꯦ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯅꯨꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯅꯨꯄꯥ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯑꯌꯤꯡꯕꯤꯗꯨ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒ ꯕꯥꯖꯤꯒꯁꯦ ꯑꯩ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯦ ꯈꯟꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯜꯂꯒ ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯇꯧꯕꯤꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯛꯂꯕ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯊꯋꯥꯏ ꯑꯗꯨꯝ ꯃꯥꯡꯂꯤ ꯈꯪꯉꯨ ꯃꯅꯦꯝ ꯁꯈꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯖꯔꯔꯣꯏ ꯏꯅꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯃꯀꯨ ꯆꯥꯎꯊꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨꯅ ꯏꯃꯧꯒꯤ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯊꯤꯅ ꯉꯥꯡꯁꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯀꯨ ꯂꯥꯜꯂꯦꯀꯣ ꯏꯀꯨꯁꯨ ꯃꯇꯨꯡꯗ ꯏꯆꯥꯒ ꯏꯃꯧꯒꯗ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯀꯨꯕꯨ ꯏꯃꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯃꯀꯨꯒ ꯃꯅꯦꯝꯒꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯗꯨꯗ ꯑꯌꯤꯡꯕꯤꯁꯨ ꯃꯀꯨ ꯃꯅꯦꯝꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯖꯤ ꯅꯃꯧꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯅꯃꯧꯅ ꯕꯥꯖꯤꯒ ꯏꯃꯥꯒꯗ ꯈꯨꯠ ꯊꯥꯖꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ
ꯅꯃꯧ ꯂꯥꯟꯖꯔꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤꯅ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯅꯦꯝ ꯁꯈꯤꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯧꯅ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯑꯩ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯒ ꯏꯆꯥ ꯏꯃꯧꯕꯨ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯛꯄꯤꯗꯕꯤꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡꯈꯤ ꯏꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯧꯅ ꯏꯅꯦꯝꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤ ꯏꯃꯧꯒꯤ ꯃꯐꯝꯗꯅꯦ ꯏꯅꯦꯝ ꯃꯥꯏꯊꯤꯔꯦ ꯑꯁꯨꯝꯅ ꯃꯀꯨ ꯃꯅꯦꯝ ꯃꯃꯧ ꯑꯍꯨꯝꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯏꯪꯕꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯀꯨ ꯃꯅꯦꯝꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯨꯗ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯖꯕ ꯉꯝꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯪꯐꯩ ꯆꯠꯈꯤꯕ ꯇꯣꯝꯄꯣꯛꯁꯨ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯕꯨ ꯎꯕꯗ ꯃꯄꯥ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯃꯃꯥ ꯁꯈꯤꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯂꯦꯅꯦ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯂ ꯂꯥꯎꯅꯦ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯃꯥꯒ ꯕꯥꯕꯒꯁꯦ ꯌꯥꯝꯅ ꯐꯅ ꯎꯏꯗ ꯃꯆꯥ ꯑꯩꯉꯣꯟꯗꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯀ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯅ ꯂꯪꯐꯩꯗ ꯅꯨꯃꯤꯠ ꯈꯔ ꯆꯠꯂꯨꯕꯁꯤꯗ ꯑꯩꯕꯨ ꯎꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯆꯠꯂꯅꯦ ꯇꯟꯖꯥꯗꯨꯗ ꯑꯏꯪꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯅꯕ ꯊꯣꯛꯂꯛꯏ ꯑꯏꯪꯕꯤꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯩꯁꯦ ꯀꯥꯟꯊꯣꯛꯄꯤꯔꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯇꯣꯝꯄꯣꯛ ꯃꯩ ꯑꯗꯨꯕꯨ ꯀꯥꯟꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯏꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯃꯥ ꯁꯈꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯗꯣ ꯅꯄꯥꯒ ꯑꯩꯒꯅ ꯉꯁꯤ ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯇꯧꯕ ꯑꯁꯤꯗ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯒꯤ ꯕꯥꯖꯤꯒꯤ ꯏꯃꯥꯒꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯐꯠꯇꯕ ꯇꯧꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯕꯅꯤꯅꯦ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯑꯏꯪꯕꯤꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯃꯧꯅ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄꯗꯨꯗ ꯁꯈꯤꯗꯨ ꯅꯣꯛꯊꯣꯔꯛꯏ ꯃꯄꯥ ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯐꯤ ꯅꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯏꯔꯣ ꯃꯥꯏꯊꯖꯊꯣꯛꯅꯕ ꯇꯧꯔꯗꯅ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯂꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕ ꯐꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯒꯗꯕꯒꯤ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯀꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯅꯪꯁꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯤꯗ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯍꯧꯔꯁꯤꯅꯦ ꯃꯀꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯏꯪꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯕꯥꯖꯤ ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯅꯃꯧ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯖꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯕꯥꯖꯤ ꯍꯣꯏ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯕꯥꯖꯤ ꯍꯧꯕꯤꯔꯣ ꯃꯀꯨ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗꯗꯨꯅ ꯂꯩꯔꯛꯂꯕ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯏꯪꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯄꯣꯛ ꯑꯅꯤꯅ ꯁꯤꯟꯅ ꯁꯤꯟꯅ ꯂꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯖꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯄꯨ ꯃꯄꯣꯛ ꯃꯈꯣꯏ ꯃꯔꯤꯅ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ